Akashvani Imphal Kshetrimayum Chitrabhanu na pau pasari ahanbada maru oiba pau Manipuri classical jagoi da saknarabi amasung Padmasri mana fangkrabi Kshetrimayum ongbi thauran nisabi devi na lekhedaba da Rajapal yauna luchingba kayana awaba phungdorakli lebasiki kungi nong hogiba chehi singing na bada chehi sigi oina ngana laklakali haina India Med Department hairi Tamil Nadu da DVK na luchingba anaba sarkar Raja Vidhan Sabha da thazavagi vote lawno bada mai pakle amasung All India NR Congress ki luchingba N Rangaswamy Puducherry gi anaba Mukhyamantri oina ngasi wasak lawkhre Manipuri classical jagoi da saknarabi amadi Padmasri mana pangkrabi Kshetrimayum ongbi thauran nisabi devi na lekhedabada Rajapal Ajay Kumar Vala na awaba phungdorakli awaba phungdokpagi chero amada Rajapal na hai mahana kala sanskriti gi kathoklamba amadi lam asibu awangba thakta pukatna ma honaramba sing adu singthabagi loibai nairaroi mahana rajya asigi kala sanskriti gi lamda lawramba thodang asina horokliba artist amasung kala sanskriti bu pamjaba miyoi singi thamoida achoba phida ama kanduna lehoragani Mukhyamantri Yumnang Khemchana Padmasri mana piduna ikai khumna khabi Kshetrimayum ongbi thauran nisabi devi na lekhedabada thamu shokna awaba phungdokladuna hai Bharat Sarkar na lisingani ahumda Padmasri mana piduna ikai khumna khabi thauran nisabi na lekhedabad asi rajya asigi oina kala sanskriti ki lamda chawna mangjaba amani Manipur gi inakulaba kala sanskriti asibu yokhatuna miyamda masak taklamba mi amana lekhedaba haibasi lam asida achoba hongba ama oiragani Sri Khemchan hai mahagi thawaina lairemlanda ingna chingna leiba oirasanu amadi imung manungi awabada su saru yari Art and Culture Mantri Khuraizam Lokena awaba phongtokpagi chero amada hai thauran nisabi devi ase Manipuri classical dance amasung ras labu yokhatnaba amadi ngaksenduna thambada achoba thodang lorumkhi mangna lekhedaba ase Manipuri gi kala sanskriti lamda mentionba ngamloridaba achoba mangjaba amani Thauran nisabi devi na lekhedabada Rajya Sabha gi MP Maharaj Sanaja Waleshamana su awaba phungdorakli social media da thagalakpa awaba phungtokpagi warol amada Sri Sanajawan hai thauran nisabi devi na mahaki punchi chupa Manipuri classical dance amasung nat sankritanbu awang pathakta pukhatnaba honaramba cultural icon amani mangna lekhedabada imung manuna nanghoriba awabada su saruk yari hairi Hanagi Mukhyamantri Nongthombam Biren Singnasu Padmasri mana pangkrabi lesang tem ningol Kshetrimayum ongbi thauran nisabi devi na lekhedabada awaba phungdorakli mangna rajya asigi damakta kala sanskriti gi lomda lawramba thabaksing matam chupada ningsingduna leiragani hairi Taramdu suba Imphal East District Shooting Competition mathang thagi ani degi taruk phaba lamsang tokthongda leba Manipur Rifle Association gi shooting range ta pangthoklagani saruk yaningba shooter sing association asigi Manager amadi executive member da tha asigi kunifan fawada Khumulampak shooting range da mingpisal na ba Imphal East District Rifle Association na thokpachol amana hairi Kendra ki Law and Justice ki Rajya Mantri Arjun Ram Meghawal nangarang Mizoram ga Bangladesh kalona ba mamit leba tourist law sa tonga ba community singi luchingba sing amadi civil society singi mi singa unadana mi pampang thokre Young Mizo Association Village Council amasung Mizo Students Federation yauna tonga ba civil society organization singi luchingba singa mantri gi unaki mipam aduda wangang bada Sri Meghawal na hai Kendra Sarkar na Mizoram yangi damakta yafena ba thawrang kya pakhali makhata na sarkar na Rajya sita tingbang pigani su hairi Meghalaya gi Mukhyamantri Corner ke samanang harang Rivoi Zilla gi boring da Irisil Processing Unit ama sangakre masina rajya sigi oina mamangai de gilereklaba silki lamda hena mapangan kangkatan bagalona na fisabi singde hena khudong chaba pirgani rindia haina khangna ba Irisil asi English sing ani mangada GI tech phangkrabani tharamadu da wangang bada Mukhyamantri Corner ke sangmana hai nongna hangdogli ba unit asina lamdam dugi fisabi sing amadi artisan singi sentok lambi hena fagan bagaloina na Irisil ki pothok sing kaithel da marang kaina fangan bangam halagani khongtang asibu chogatpu oina Mukhyamantri Prime Meghalaya skingi makhada lupa la kuntra mangagi sentam sing su kusin nakhi Women in Policy and Politics a post-colonial perspective hai bihiram da numini chathagadaba zati thagi khanene nabagi mifam ama Tripura gi Kailasar de Labor Ramkrishna Mahavidyalaya dangarang degi hokre mifam asi Kendra Sarkar gi Pradhan Mantri Uchchata Shiksha Abhiyan PM Usha gi makhada sinbani masida scholar amadi academician kunipan lomna che pathoki post-colonial politics da nupis na loriba thodang matang de miyang bu khanghan na big bandam da mifam asi pangthokpani Kendra Women and Child Development ki Rajya Mantri Sabriti Thakur nangarang Sikkim gi Namchai Jilla gi mafung kaya da chatuna yengsingkre Mantrina
Ramwangda leba Buddha Park ta chaki Park asibu phajaba santi leba amasung dharmagi senglaba mafam amani haina mantrina singthaki mangna hai jati amasung malengi thakta sakhanglaba teni cha makhal asigi top pa magun amasung masaki khaknatana masi sikimgi heritage amagi khudamni masna lamdam adugi miyamda thabak pidina sel thungi fibam phagarhanbagalonena tourism chakharhanbada achog mateng oiri Lebasi ki kungi nong hauki bachi singi gena bada chaye sigi oina nganna laklagani haina India Met Department na hairi report asina makhatan hai Bango Sagar ge thakha tham basarukta hozik low pressure bell semduna kungi nong lakna bag phibam oiri Chayol asigi lorak pa phawpada Bango Sagar amadi Andamar amasu Nicobar itasingda kungi nong churaba yai hairi Meghalaya da kungi nong asigi yenglaga West Garo Hill District Administration na mahusagi kudong chibasingdagi cheksina lenenaba sem sabagi thabaksing pakhale ising ichak tokan ba chingning khaiba amasung ichaw ga mari lenaba kudong thiba thodoksing thokan ba yaba mafamsingda cheksil tharongsing lakhale West Garo Hill District Disaster Management Authority na tongan ba bivak sing agency sing amasung service providers singi mukok thuksinga mipam mama pangthukna hirama sing matangda khanekre amar of the Met Department hairi leba sigi awang thamba Mapam sing dang si maya orapitagi yamna kanba changda nong chugani Himachal Pradesh amasung Uttarakhand su len amasung akharaw yawna nong churaba yai hairi tabiriba pawasi Akashvani Imphal digini Tamil Nadu da TV ke naluchingba anawa sarkar Rajya Vidhan Sabha da thazavagi vote lobda mai pakle ngasi adaksa JDC Pravakar na Savagi blok sing khaidok na vote longna pada MLA Jamani Pumarina Mukhyamantri Joseph Bizena Luchingba Sarkar bu sagot ki MLA kungani toina mahake mayokta vote piki MLA mangana vote thadaba yaukhide mipam aduda saru yakiba birodi Luchingba Yu Stalin amasung mahakbu sagot pa DMK gi MLA sing yaningda bu uladuna sabagi mapanda thoki Mukhyamantri Sri Joseph Bizena thazabagi vote ki mangwenena shavada wangang aduna hai mahake sarkar rasi jat bizat khaidaba sarkar ama na thabak togani hanegi sarkar na paikhalamba thabak thorum sing su nongna yingshinduna makha chathagani madugi mamangda hanegi Mukhyamantri Yu Stalina thazabagi vote ki mangwena na hai TV ke sarkar asi miyamna yadaba sarkani handakta pangthokiba mikal aduda apunba voter gi chada humputharokti atopa rasti dosingda makoi gi vote pikhi All India NR Congress ki Luchingba N Rangaswamy Puducherry Union Territory ki anoba Mukhyamantri oina ngasi wasak laukre Puducherry Lok Nivasa pangthopa thorum amada Uparajapal ke Kailas Nasri Rangaswamy bu thabak paiba amasung aronba ngakpagi wasak laukhi நான் ரங்கசாமி கடவுளின் பெயரால் உறுதி கூறுவதாவது நான் சட்டப்படி ஏற்படுத்தப்பட்ட இந்திய அரசியலமைப்பின் பேரில் உண்மையான நம்பிக்கையும் மற்றும் மற்றுரையும் கொண்டிருப்பேன் இந்தியாவின் இறையாண்மையையும் ஒருமைப்பாட்டையும் பேணி போற்றுவேன் இந்திய ஒன்றியத்தின் புதுச்சேரி ஆட்சி பரப்பின் முதல் அமைச்சர் என்ற வகையில் என்னுடைய கடமைகளை உண்மையாகவும் மனச்சான்றின்படியும் ஆற்றுவேன் அரசியலமைப்பிற்கும் சட்டத்திற்கும் இணங்க எத்திருத்தவருக்கும் அச்சமோ அணுக்கமோ இன்றியும் விருப்போ வெறுப்போ இன்றியும் முறை வழங்குவேன் Mahasagi chahi humudra taru surabba Sri N Rangaswamy Mukhyamantri ki pampairakpa ase handaki ase tharaga mangarak shubani ningsingba yai sit kuntra leba Puducherry Vidhan Sabha mikhalda NDA na sit 35 phangki masig manungda All India NR Congress sit 32 phangki bani Varada yumbu oduna Bris ki foreign ministry singi mifam haying digi haudna taramanga phawa pangthoklagani mifam asita mapanthora mantri Dr. S. J. Sankar na Savabati oigani mapanthora mantralagi wangangno Ranjit Jaiswal na mifam asigi matangda New Delhi da pawmising de hai Luchingba singna malengi amasung Bris leba singi oina tongan wafum singi matangda khanagani Pradhan Mantri Narendra Modi gi UAE gi khongchagi matangda Sri Jaiswal na hai khongchat asida Pradhan Mantri na energy security gi matangda wari sanagani Lok Sabha Adaksa Om Birla na awang mata ki var ki sangsad ki mihut kangbu singalone na ngasi Bhutan da chatkani hauji aroiba da maroiba paw amok hana Manipuri classical jagoi da saknarabi amasung Padma Shri Mana Phangkhrabi Kshetrimayum ongbi Thaurani Sabi Devi na lekhidabada Rajyapal yauna Luchingba kayana awaba phongdorakli Leba sigi kungi nong haukiba chehi singi yengnabada chehi sigi oina ngana laklagani haina India Met Department hairi Tamil Nadu da TV ke na Luchingba anoba sarkar Rajya Vidhan Sabha da thazavagi vote longnabada mai pakle amasung All India NR Congress ke Luchingba N Rangaswamy Puducherry gi anoba Mukhyamantri oina ngasi wasak laukre pawri sari